ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯄꯣꯝꯕꯤ ꯆꯤꯛꯂꯥꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯖꯦꯝꯁ ꯅꯦꯄ꯭ꯔꯝꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯅ꯭ꯌꯨ ꯏꯌꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯒꯤ ꯒꯦꯠꯇꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯤꯇꯪ ꯎꯠꯆꯔꯛꯀꯦ ꯏꯅꯥꯎ ꯑꯁꯤꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯣ ꯃꯅꯨꯡ ꯆꯪꯉꯒ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯎꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯃꯥꯡꯒꯤ ꯒꯦꯠꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯒꯦꯠꯁꯤꯗꯤ ꯍꯥꯡꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯒꯦꯠꯇꯒꯤ ꯑꯣꯏꯅ ꯆꯪꯉꯒꯅꯤ ꯃꯅꯤꯡꯒꯤ ꯒꯦꯠꯇꯤ ꯑꯩꯈꯣꯏ ꯍꯥꯡꯉꯒ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯅꯤꯅ ꯃꯅꯤꯡꯒꯤ ꯒꯦꯠꯇꯤ ꯑꯣꯏꯅ ꯆꯪꯖꯔꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯦ ꯑꯗꯣ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯕ ꯍꯧꯔꯛꯑꯦ ꯎꯗꯤ ꯐꯅ ꯌꯥꯝ ꯀꯪꯉꯝꯃꯅꯤꯀꯣ ꯈꯣꯏ ꯃꯍꯨꯝꯒꯁꯨ ꯑꯣꯏꯗꯣꯛ ꯌꯥꯝ ꯊꯨꯍꯧꯗꯥꯏꯅꯤ ꯅꯍꯥꯟ ꯃꯈꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯑꯝꯇꯒ ꯂꯩꯔꯝꯗꯦꯀꯣ 아직 우시 깡네도 나카나 깡네 ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏ ꯑꯝꯇꯪ ꯈꯨꯔꯝꯈꯤꯒꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯐꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯋꯥꯃꯪꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯎꯠꯆꯅꯤꯡꯕꯗꯒꯤ ꯃꯤꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯗꯨꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯃꯌꯥꯝꯗꯁꯨ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯒꯤ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯕ ꯌꯦꯡꯕ ꯌꯥꯕ ꯈꯨꯔꯨꯝꯕ ꯌꯥꯕ ꯂꯥꯏꯁꯪ ꯑꯃꯅꯤ ꯃꯃꯤꯡꯁꯨ ꯑꯗꯨꯝ ꯆꯠꯄ ꯂꯥꯏꯅꯤ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤ ꯁꯤꯗ ꯎꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯁꯣꯔꯥꯔꯦꯟꯒꯤ ꯂꯥꯏꯁꯪꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯎꯖꯥꯎ ꯉꯥꯛꯇꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯄ ꯑꯗꯨꯒꯨꯝꯕ ꯎꯖꯥꯎ ꯉꯥꯛꯇꯅꯤ ꯊꯥꯏꯅꯗꯤ ꯎꯖꯥꯎꯁꯤꯡ ꯑꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯈꯣꯏ ꯃꯍꯨꯝꯁꯤꯡꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯨꯔꯝꯃꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯐꯦꯠ ꯎꯖꯔꯛꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯣꯏ ꯃꯍꯨꯝꯁꯤꯡꯁꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯃꯁꯤꯒꯤ ꯍꯤ ꯑꯅꯤ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯑꯀꯤꯕ ꯄꯣꯛꯂꯕ ꯍꯤ ꯉꯥꯛꯇꯅꯤ ꯑꯁꯤꯒꯤ ꯃꯌꯥꯁꯦ ꯀꯥꯊꯣꯔꯛꯑꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯕꯨ ꯆꯦꯜꯂꯛꯀꯅꯤ ꯇꯧꯔꯤꯁꯦ ꯎꯕꯗ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯍꯥꯟꯅ ꯏꯁꯤꯡꯒ ꯇꯨꯡꯉꯒ ꯌꯥꯝ ꯂꯩꯔꯝꯕꯗꯣ ꯁꯤ ꯃꯐꯝꯁꯦ ꯍꯧꯖꯤꯛꯅ ꯏꯁꯤꯡ ꯄꯨꯡꯀꯪ ꯀꯪꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯀꯪꯉꯤꯖꯥꯠꯅꯣ ꯁꯦ
하나디 이싱가 뚱아가 띵 마짜가 뽀ጥ록뽀ጥ록까지 하면 셔갈래 하면 다니시다. 약간 유네입니다. ꯑꯗꯨꯅꯦꯕ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯇꯧꯒꯅꯤꯌꯦ ꯏꯁꯤꯡ ꯈꯔ ꯂꯩꯒꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯍꯤꯒꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕꯒꯤ ꯀꯩꯅꯣꯒ ꯌꯦꯛꯑꯦ ꯃꯌꯦꯛꯀ ꯍꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯁꯤꯒꯤ ꯃꯥꯒꯤ ꯎꯃꯪꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯧꯖꯤꯛ ꯌꯦꯡꯕ ꯆꯪꯉꯛꯏ ꯁꯤꯁꯨ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯪꯉꯛꯄꯅꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯡꯕ ꯌꯥꯕ ꯃꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯁꯤ ꯎꯁꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯁꯤ ꯎꯁꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ ꯅꯍꯥꯟꯃꯨꯛ ꯑꯍꯤꯡꯗ ꯁꯥꯃꯨ ꯑꯣꯟꯗꯩ ꯇꯧꯔꯒ ꯅꯣꯡꯉꯥꯟꯈꯤꯗꯅ ꯑꯣꯟꯕ ꯅꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯂꯩꯍꯧꯋꯦ ꯑꯗꯣ ꯁꯤꯁꯦ ꯁꯤꯒꯤ ꯎꯁꯤꯅꯦꯕ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯆꯍꯤ 2 ꯑꯃꯗ ꯀꯦꯝ ꯇꯧꯔꯤꯉꯩꯗ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒ ꯆꯣꯡꯈꯠꯂ ꯑꯩꯈꯣꯏꯅ ꯐꯣꯇꯣꯒ ꯅꯝꯈꯤꯕꯗꯣ ꯑꯁꯤꯗ ꯃꯤ ꯂꯩ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯄꯥꯝꯕꯤꯕ ꯊꯣꯛꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯚꯤꯌꯨꯋꯔꯁꯤꯡ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯁꯤꯗꯤ ꯑꯩ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯅꯧꯕ ꯆꯍꯤ ꯅꯪꯅ ꯂꯥꯛꯄꯁꯤꯗ ꯅꯤꯡꯁꯤꯡꯍꯜꯂꯦ